I James Leshangkem convener Challengers Youth of Khundrapam SC masi hammiba press note asi hojik oiriba Manipur gi irang asiga mari leinana kurat ki ina lai sabagi tongdok khara Imphal mayong sida thokpasiga mari leinana hamjaba pressman ne hojik Manipur gi oiriba tangdu leitadraba fibam asida oirakibagi maram mayamna thudo endongna khangnare madudi poppy cultivation tinguba NRC chadnaba honaruba amadi reserve forest area da an yadaba mongda logi wangwada yum kai sajalakliba kun masa masa sing tasalakliba masi tanthuuba eviction tawruba hairiba hiram khara asidagi hojik kuki narco terrorist na masi hiram khara asidagi Manipur tholaiba tawdok wathok sing asi mayamna hena khangnai matam aduda hairiba Manipur gi oiraiba situation asi horakpam asi hairiba poppy cultivation NRC amadi reserve forest area ngakpa senbagi thabak torom asi paikhalakpa matamda Manipur miyamna apaba thabak toromni haiduna apaba khongtangni haina thagat nakiba madugi consequence na maram oiraka Manipur achouba kuki terrorist singsiga aikhoiga yamna sauna muknaba amadi mihat mipun gi thabak torom sing che tholakpana maram oiraga asigi asigumlaba yamna luriba Manipur gi situation asida Kangluk kharana Manipur da PR laknabagi thawong toksil kya silakpa si Challengers Youth of Khundrapamna masika nem tawi yaningde kudak tigi lepiu hauji haurakliba irang asi loisannabagi damakta kanna sarkarna honariba sida pham sinbagi CM sinbagi sarkar gi phamunnabagi tabak torom amata tawbiganu karigumba adugumlaba CM sinbagi phamunnabagi tabak torom sing asi wa loiraba matung tawbiu haidana aikoina nolukchari loinana asigumlaba thamanga sukna satharakliba asigumlaba irang asi khun ngakpa singna periphery area da leiriba singkhong singya da leiriba khun ngakpa singna khun ngaklingai masida PR chalaina bhona bahai base maduna PR lakiba matamda khun ngaiba praja singsida kari awana tholakani kari khudung chadaba mayok na hogani hai base sinbi langbi riba PR lakna bhona riba amadi khuraki ina lai sariba kangu singsina khangbiraga adugumlaba ngasi Manipur kalliba Manipur gi damak tangam kai ngaktana honariba volunteer sing asida dosa tanabagi tawong tawsil amata tawbiganu kudak gi lepiu loinana hauji Kangluk kharana mioi kharana hauji oiriba fibam asida hauji youth ki damak ta lauriba youth ki damak ta ngangdena saktuna tawiba mayamsi asengba youth ki asengba kholaudi singkhong chingya da internet phangdaba jaga da network phangdaba jaga da Manipur ngakliba periphery area da Manipur ngakliba narul singi konjel duna Manipur ki asengba youth ki konjel amadi kholau oigadamni haiduna akoina Challengers Youth of Khundrapam esina myamgi mafam da thamjari loinana hauji satharakliba biometric ki hauji satharakliba posida praja mayamna support tawdana mitop myancha kandokpagi thabak torom asida mateng pangminasi loinana hauji satharaiba irang asiga mari leinana state force sing asina thamanga chupna Manipur gi damakta lawrukliba thawdang punna khangminaba changi loinana state force nasu asigumlaba situation asida praja mayamda akanba action amadi thoningdaba tawdoksing thoktanaba hotnabiu haiduna appeal tawjari loisilakpada hauji chathariba NIA gi case akhoi mayamna hena khangnare hauji fajana chathari haibagi pau lei amadi Indian government na Indian Air Force da sinaduna poppy sing paktakdana manghannabagi program sing silak iba order tawkriba aikoigi youth singna harawi taramda oi aduna Indian government da su state government da su hairiba thoiba irang asi athuba matamda loisinbiduna tangdu leitaba Manipur ama paraknaba honabada umda mana sahajok pibiu loinana hauji Manipur government na honariba tangdu leitaba Manipur ama oinaba honaraiba silakliba thabak thorom singsida mayam punna support tawduna saruk yaduna asigumlaba tangdu leitaba fibam asi Manipur da hanjalan biu haiba wapamsi asi press ki khutangda thamjari